ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯛꯂꯤꯕ ꯑꯃꯁꯨꯡ ꯃꯤꯁꯤ ꯃꯤꯅꯥꯅ ꯊꯜꯂꯕ ꯃꯤꯑꯣꯏ 60,000ꯔꯣꯝ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯟꯐꯝꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯉꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,500 ꯆꯪꯅ ꯄꯥꯏꯈꯠꯀꯗꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯃꯔꯨꯝ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈꯤꯕꯒ ꯂꯣꯏꯅꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯌꯥꯎꯅ ꯄ꯭ꯔꯣꯖꯦꯛ 3 ꯁꯪꯒꯥꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯀꯗꯕ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯁꯪꯒꯥꯕ ꯑꯃꯁꯨꯡ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯚꯤꯖꯨꯑꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯈꯤ꯫ ꯚꯤꯛꯁꯤꯠ ꯚꯥꯔꯠ ꯚꯤꯛꯁꯤꯠ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯇꯤ ꯃꯣꯜ, ꯃꯦꯇꯔꯅꯤꯇꯤ ꯑꯦꯟꯗ ꯆꯥꯏꯜꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯁꯦꯝꯒꯠꯄ, ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯁꯦꯝꯒꯠꯄ, ꯐꯃꯨꯡ ꯍꯨꯝꯐꯨ ꯂꯩꯒꯗꯕ ꯁ꯭ꯇꯦꯠ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ, ITSEZꯀꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯖꯣꯟꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠꯄ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 3ꯇ ꯅꯦꯆꯔꯦꯜ ꯒ꯭ꯔꯥꯁꯀꯤ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗꯁꯤꯡ, ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯁꯦꯝꯒꯠꯄ ꯑꯃꯗꯤ NESIDSꯀꯤ ꯃꯈꯥꯗ ꯂꯝꯕꯤꯒꯤ ꯄ꯭ꯔꯣꯖꯦꯛ 2, ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯇꯥꯂꯣꯏ ꯇꯗꯨꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛ 2 ꯑꯃꯗꯤ ꯁꯦꯇꯨ ꯕꯟꯙꯟꯒꯤ ꯃꯈꯥꯗ ꯊꯣꯡ 4 ꯁꯥꯕ ꯌꯥꯎꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯁꯪꯒꯥꯈꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯔꯣꯗ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯐꯟꯗ (CRIFꯀꯤ ꯄꯥꯏꯈꯠꯄ ꯂꯝꯕꯤ 2, ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯤꯡ, ꯃꯣꯏꯔꯥꯡꯗ ꯁꯥꯒꯠꯂꯤꯕ ꯀ꯭ꯔꯥꯐꯠ ꯍꯦꯟꯗꯂꯨꯝ ꯚꯤꯂꯦꯖ, ꯏꯝꯐꯥꯜ ꯃꯣꯔꯦ ꯇꯃꯦꯡꯂꯣꯡ ꯈꯣꯡꯁꯥꯡ, ꯃꯔꯥꯝ ꯄꯦꯔꯦꯟ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯨꯏꯕꯥꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛ 4 ꯌꯥꯎꯔꯤ꯫ ꯉꯁꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ, ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ R.K. ꯔꯟꯖꯟ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ MLAꯁꯤꯡ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ मणिपुर, मेघालय, नागालैंड, सिक्किम और त्रिपुरा के राज्यपाल महोदय और मुख्यमंत्रीगण, केंद्रीय कैबिनेट के मेरे साथी, राज्यों के मंत्रीगण, सांसद साथी, सभी विधायकगण, अन्य सभी जनप्रतिनिधि और इन सभी राज्यों के मेरे प्यारे भाइयों और बहनों, पूरे देश में विकसित राज्य से विकसित भारत, इसका एक राष्ट्रीय उत्सव तेज गति से जारी है। आज मुझे विकसित नॉर्थ ईस्ट के इस उत्सव में नॉर्थ ईस्ट के सभी राज्यों के साथ एक साथ हिस्सेदार बनने का अवसर मिला है। आप सभी इतनी भारी संख्या में यहां आए हैं। मणिपुर, मेघालय, नागालैंड, सिक्किम और त्रिपुरा से भी हजारों संख्या में लोग टेक्नोलॉजी के माध्यम से इस कार्यक्रम में हमारे साथ जुड़े हुए हैं। विकसित नॉर्थ ईस्ट का संकल्प लेने के लिए मैं आप सभी का हृदय से बहुत बहुत अभिनंदन करता हूं। यानी जहां मेरी नजर पहुंच रही है, लोग ही लोग हैं और उसमें भी माताएं बहनों की संख्या अद्भुत वातावरण है। साथियों, नॉर्थ ईस्ट के विकास के लिए हमारा विजन अष्टलक्ष्मी का रहा है। साउथ एशिया और ईस्ट एशिया के साथ भारत के ट्रेड, टूरिज्म और दूसरे रिश्तों की एक मजबूत कड़ी, ये हमारा
नॉर्थ ईस्ट बनने जा रहा है। पनबा याबदी प्राइम मिनिस्टर नरेंद्र मोदी नुमित निनी की खोंगचत्ता अखन्नबा फ्लाइट अमदा ngarang असमदा थुंगलखिबनी स्टेट अदुगी मियामना हराव तयाम्बा ओपगा लोइनना लुपा करोड़ 19 लुंगी प्रोजेक्ट सिंग उरप तमखिबनी। प्राइम मिनिस्टर नरेंद्र मोदी मणिपुर ददी यौसिलखिद्रे असमदगी विजुअल की खुथांगदा मणिपुर की प्रोजेक्ट कया ngasi उरेप उयुंग तमलखिबनी। नुमित निनी की खोंगचत्ता थुंगलखिबा नरेंद्र मोदी ना चीफ मिनिस्टर हेमंत बिस्वा शर्मा अमदी अतै मिनिस्टर सिंगा उनदुना लोक सभा मिखलगी मतंगदसु खन्ना नैनखि हाइरी। ngasi प्राइम मिनिस्टर ना काजीरंगा नेशनल पार्क तसु चतुना येंखी तुंगदा अरुणाचल प्रदेश के तवांगदा किलोमीटर 9.3 सांगबा सुरुंगी लंबी अमसु सेंबा लोइदुना ngasi प्राइम मिनिस्टर नरेंद्र मोदी ना संगारमखि हाइरी।